แล้วผู้เจ้าหนุ่ปีงั้นใส่ได้ไงล่ะมินี่เนี่ยจากก็ลอยทวงเอาไปนี่อ้าวป๊าป๊าละเอจังอ๋ออิมุงเดจังห้อยอะโดนังไอ้เนี่ยลากกันนู่นนะฮะเด็กนักกระดิ่งโน่ไหลสิKaino ay sigala rito na lay tura bani imagalay bang amoy นามาดูตับไตอดโหลดแล้วก็ไอ้งูน่ะมึงอดปลาอินี่เนี่ยฮะไอ้เนี่ยหนุ่มไงเนี่ยสิกะไอ้ตัวอันตรายเกี่ยวกับนั่งมุลักสลิบะPiroy santi piroy kanan santi piroy na กระดิ่งนุ่งตะกี้ปูนี่ไปจานนี่สิบูเปลี่ยนแล้วบันนี่ไอ้ Hey kuyam na Suking apa ba kulesi tumit po pay din kaino ni Hello Kanano tumit la Ay natin Jenny ni Oh Jenny kay hay ka ba Class over hay ba kaino lang siga tumit na pamdan na tuan ta choro ngang lady dubo Oh aduna ni dana kules mamang kasi migam tatatwise Yay, kadang kadali, lao changas lao. Nang taon sila ano bala pamali? Parang sila ini ay California dali. Kay papa na mama tun dali banungay di siga kolesta mo hay ba tala ini. To nini na hangi su uta ba. Kolesi de su ano bala pa ni na hangi mi da. Kisu kay da. ahau ba igi manam na mini manam si tibo kamay to doon khangdre da hello gaming kauge nangi gaming kauge hi gaming kauge hoy tadro gaming kauge Karino ni nakong pangulis ba? Gaming kau gini? Maning kinupasi na nang utang asari ka usin ang kumdri kino. Kumoy gaya na kumdri mini. Kari kino kumdo yadro. Moya sumba nupasin sa ay loy kanga po nita. Nupiya mo uyadi. Chakat. How basta na. Nang California dali riyada ne. Kok tu diyam laway tayo Hey, nang gumanay ng dalaway tayo habi abra. Don't be serious. Inahari si. Chumnasum ka uyarong nga ba ko. Haway na ti may intention do. Kumni nga gandang he kumu. Kang jedre da. Hey, what happened? Nasay di ka rin ng tadro. Tayo. Ado di kayo kumdri ba? Natawro ibang mo. Kumni nga tokani. Oh, I like this girl. Yam, tawe, yam, pingi, yam, pazayi, masaksu. Ay siguro manupisi ni Pamsi. What did you say? Kihano? Kaso hadi da nang masayang pazayi ba? Oh my God. Pasabani. Ay nang managto pambaya kadra. Nupi amado talk royo. Kari hay ba? Nangamdang tokro ay nupasi ka pamawag Piin ba dyan hey Pamsaling din oy ka Hi, ay giming Edward ko nang idikay ko ke? Ay giming Bella Oh, Bella nang manamyang nungsi Oh, sorry Masagyang pazayi Sumpasa ba ni? Ngasi de iba ni friend or siya bra? Yay Nungti numit khudingi Bella amasung Edward college time spend tawminaba horaki adugo mabani yamna luna tinaba horaki haibadi close friend amagum magi wari share tonaba horaki nongmadi Bella da Edward na maga dinner tawminasi haina raki adugo koiba to usi haina so haijaki adugo Bella na su yarami asigi makai yingminarse Ngasi din nokman nila puklinare adune egi phagi di mi brahman nokpada pugli na ba ngaktane Esto sunari no yare da tawsanay na timi Saktado ka yam tiro bo ay bo
ꯐꯖꯕꯅ ꯅꯪꯒꯤꯁꯨ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯈꯪꯅꯤꯡꯕ ꯈꯔ ꯂꯩꯕꯀꯣ ꯑꯗꯣ ꯅꯪꯁꯨ ꯈꯪꯅꯤꯡꯕ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗꯒꯤ ꯀꯩꯀꯩꯅꯣ ꯍꯪꯉꯣꯁꯦ ꯑꯣꯀꯦ ꯗꯦꯟ ꯑꯩ ꯍꯪꯉꯛꯀꯦꯀꯣ ꯅꯪ ꯆꯥꯕꯗ ꯀꯔꯤꯅ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯒꯦ ꯑꯦ ꯆꯥꯕꯗ ꯑꯗꯨꯅ ꯍꯥꯟꯅ ꯍꯪꯖꯜꯂꯛꯑꯦꯅꯦ ꯅꯪꯗꯤ ꯍꯥꯏꯔꯣ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯣ ꯃꯈꯨꯠ ꯃꯈꯣꯡ ꯃꯅꯥꯇꯣꯟ ꯃꯃꯤꯠ ꯆꯥꯕꯗ ꯂꯣꯏ ꯄꯥꯝꯃꯦ ꯑꯩꯗꯤ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯁꯣꯔꯤ ꯑꯩꯅ ꯍꯥꯏꯗꯤ ꯌꯦꯟꯒꯤ ꯍꯥꯏꯕ ꯌꯦꯟꯒꯤ ꯋꯤꯡꯁ ꯃꯐꯩꯒꯟ ꯀꯩꯀꯥ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯅꯤꯗ ꯎꯐ ꯒꯣꯠ ꯑꯩꯗꯤ ꯀꯩꯅꯣ ꯈꯜꯂꯨꯔꯦ ꯈꯟꯒꯅꯤꯅ ꯑꯩꯗꯤꯅꯦ ꯆꯥꯕꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯚꯦꯅꯤꯂꯥ ꯀꯦꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯤ ꯑꯣ ꯋꯥꯎ ꯍꯥꯎꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯎꯋꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯅꯪꯒꯤ ꯕꯥꯔꯗꯦꯗ ꯑꯩ ꯒꯤꯐ ꯇꯧꯔꯅꯤ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯍꯣꯏ ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯅꯣꯏꯒꯤꯗꯤ ꯀꯅꯥ ꯂꯩꯒꯦ ꯃꯃꯥ ꯄꯄꯥꯀꯅꯥ ꯂꯩꯃꯤꯟꯅꯒꯦ ꯅꯪ ꯑꯩꯒꯤ ꯃꯃꯥ ꯄꯄꯥ ꯂꯩꯇꯦꯕꯣ ꯑꯣ ꯁꯣꯔꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯑꯩꯈꯣꯏ ꯇꯩꯃꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯂꯩꯔꯤꯁꯦ ꯑꯣ ꯇꯥꯆꯧꯗꯤ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯀꯩꯅꯣꯅꯤꯗ ꯁꯗꯟ ꯊꯥꯔ ꯀꯛꯅ ꯑꯗꯨꯝ ꯂꯩ ꯃꯥꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩ ꯍꯥꯏꯕꯗꯤ ꯉꯥ ꯌꯣꯜꯂꯦ ꯍꯥꯏꯕ ꯉꯥꯗꯣ ꯑꯩꯈꯣꯏ ꯊꯥꯡꯅ ꯁꯗꯟ ꯊꯥꯔ ꯖꯞ ꯀꯛꯇ꯭ꯔꯅꯦ ꯑꯗꯨꯗꯤ ꯏꯁ ꯅꯣꯏ ꯇꯥꯆꯧꯕꯨ ꯉꯥ ꯌꯣꯟꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯉꯥ ꯌꯣꯜꯂꯒ ꯅꯣ ꯑꯩ ꯎꯅꯤꯡꯉꯦ ꯅꯣꯏ ꯇꯥꯆꯧꯒꯤ ꯏꯇꯩꯃꯒꯗ ꯑꯩ ꯎꯅꯤꯡꯉꯦ ꯌꯥꯝꯅ ꯍꯌꯦꯡ ꯆꯠꯁꯤꯀꯣ ꯏꯕꯦꯝꯃ ꯅꯪ ꯌꯣꯠꯈ꯭ꯔꯅꯤ ꯀꯔꯤ ꯍꯥꯏꯕ ꯃꯣꯏ ꯏꯀꯥꯏꯅ ꯂꯣꯠꯈ꯭ꯔꯅꯤ ꯍꯥꯏꯕ ꯅꯪ ꯎꯕꯗ ꯃꯣꯏ ꯏꯀꯥꯏꯗꯣꯔꯤꯁꯤ ꯂꯣꯠꯂꯣꯏꯗ ꯀꯩꯒꯤ ꯂꯣꯠꯇꯣꯏꯅꯣ ꯍꯌꯦꯡ ꯆꯠꯁꯤꯀꯣ ꯑꯩ ꯆꯠꯅꯤꯡꯕꯅ ꯑꯣꯀꯦ ꯌꯦꯡꯁꯤ ꯌꯦꯡꯁꯤ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯅꯞꯄꯒ ꯂꯥꯛꯇꯣꯔꯤꯃꯤ ꯑꯩ ꯅꯪ ꯋꯥꯗꯣ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯤꯀꯣ ꯑꯗꯣ ꯐꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯂꯒꯦ ꯏꯇꯩꯃ ꯀꯩꯅꯣ ꯉꯁꯤ ꯌꯥꯝ ꯃꯤ ꯇꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯩꯃ ꯅꯪ ꯈꯪꯗ꯭ꯔꯤꯕꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄꯥꯔꯇꯤ ꯂꯩꯌꯦꯅ ꯅꯪ ꯈꯪꯗ꯭ꯔꯤꯕꯣ ꯑꯣ ꯈꯪꯗꯦꯅꯦ ꯏꯇꯩꯃ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯁꯨ ꯍꯥꯏꯗꯦ ꯅꯣꯏ ꯇꯥꯆꯧꯅ ꯉꯁꯥꯏ ꯃꯤ ꯑꯃ ꯐꯥꯔꯨꯏꯗꯨꯗꯤ ꯑꯗꯨꯒꯤ ꯄꯥꯔꯇꯤꯅꯦ ꯃꯌꯥꯝꯁꯦ ꯑꯗꯨ ꯆꯥꯕ ꯂꯥꯛꯏꯅꯦ ꯑꯁ ꯈꯤꯇꯪ ꯇꯨꯃꯤꯟꯅ ꯉꯥꯡꯉꯣꯕ ꯑꯩ ꯃꯤ ꯑꯃ ꯎꯅꯍꯟꯒꯦ ꯇꯧꯕꯅꯦ ꯅꯣꯏꯒ ꯌꯥꯝ ꯎꯅꯅꯤꯡꯉꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯅꯤ ꯀꯣꯂꯦꯖꯀꯤ ꯐ꯭ꯔꯦꯟꯅꯤ ꯑꯗꯣ ꯃꯥꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯚꯦꯝꯄꯥꯌꯔꯅꯦꯅ ꯈꯪꯍꯜꯂꯣꯏꯗꯣꯏꯅꯤꯀꯣ ꯑꯣꯀꯦ ꯀꯧꯔꯛꯑꯣ ꯕꯦꯂꯥ ꯁꯤꯗ ꯂꯥꯛꯑꯣ ꯕꯦꯂꯥꯁꯦ ꯑꯩꯒꯤ ꯏꯇꯩꯃꯅꯤ ꯍꯜꯂꯣ ꯆꯤꯆꯦ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯕꯦꯂꯥ ꯑꯗꯣ ꯑꯦꯗꯋꯥꯔꯗ ꯅꯣꯏ ꯇꯥꯆꯧꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯔꯣ ꯈꯪꯗꯦꯅꯦ ꯁ꯭ꯋꯥꯏꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯊꯣꯛꯈꯤ ꯃꯥꯜꯂꯦ ꯂꯥꯛꯑꯒ ꯎꯅꯔꯁꯦ ꯃꯥꯗꯣ ꯗꯨꯀꯥꯟꯗ ꯄꯣꯠ ꯑꯃ ꯂꯩꯒꯅꯦꯅ ꯊꯣꯛꯈꯤꯕꯅꯦ ꯂꯥꯛꯑꯅꯤ ꯂꯥꯛꯑꯒ ꯎꯅꯔꯣ ꯅꯣꯏ ꯔꯨꯝ ꯀꯩꯀꯥ ꯌꯦꯡꯉꯨꯆꯣ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯕꯦꯂꯥ ꯍꯣꯏ ꯆꯤꯆꯦ ꯂꯥꯛ ꯑꯩꯒꯤ ꯔꯨꯝ ꯌꯦꯡꯍꯟꯒꯦ ꯃꯅꯝꯁꯤꯗꯤ ꯄꯣꯠ ꯊꯣꯛꯑꯦ ꯆꯥꯅꯤꯡꯉꯦ ꯁꯤꯅꯤ ꯑꯩꯒꯤ ꯔꯨꯝ ꯐꯖꯕ꯭ꯔꯥ ꯆꯥꯏꯃꯟꯈꯔꯦ ꯅꯪ ꯈꯔ ꯂꯣꯏꯁꯟꯕꯤꯔꯝꯃꯣꯗꯅ ꯏꯕꯦꯝꯃ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗꯤ ꯂꯥꯛꯄꯤ ꯑꯩꯁꯦ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕꯔꯣ ꯑꯗꯨꯒꯗꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯩ ꯉꯥꯡꯉꯤꯅꯣ ꯁꯨꯗꯠꯀꯅꯤ ꯅꯃꯥꯏꯗꯨꯗ ꯑꯦꯗꯋꯥꯔꯗ ꯑꯩꯁ ꯀꯅꯥꯅꯣ ꯌꯥꯝ ꯂꯩꯔꯝꯃꯤꯅꯦ ꯀꯅꯥꯅꯣ ꯃꯥꯕꯨ ꯃꯤꯠ ꯃꯥꯏ ꯅ꯭ꯌꯨ ꯐ꯭ꯔꯦꯟ ꯕꯦꯂꯥ ꯕꯦꯂꯥꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯑꯩꯈꯣꯏ ꯄꯄꯥꯏ ꯕꯦꯁ ꯐ꯭ꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯖꯦꯀꯣꯕꯅꯤ ꯍꯦꯜꯂꯣ ꯍꯥꯏꯌꯣ ꯍꯦꯜꯂꯣ ꯇꯥꯆꯧ ꯇꯥꯆꯧꯒ ꯀꯧꯔꯛꯀꯅꯨ ꯀꯔꯤꯅꯣꯅꯦ ꯑꯣ ꯁꯣꯔꯤ ꯖꯦꯀꯣb ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯅꯪ ꯍꯥꯎꯅꯤꯅꯦ ꯀꯔꯤ ꯍꯥꯏꯕ ꯉꯁꯤ ꯄꯥꯔꯇꯤ ꯂꯩꯗꯅ ꯑꯗꯣ ꯅꯪ ꯍꯥꯎꯊꯔꯣ ꯍꯥꯏꯕ ꯆꯥꯕꯗꯣ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡꯗꯣ ꯌꯥꯝ ꯆꯥꯎ ꯑꯩ ꯁꯤꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯄ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯦ ꯅꯪ ꯅꯁꯥꯗꯣ ꯀꯤꯂꯣ ꯀꯌꯥꯝ ꯂꯨꯝꯒꯅꯤ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯄ ꯑꯩꯕꯨ ꯌꯥꯝꯅ ꯅꯣꯏꯕ ꯃꯥꯟꯕ꯭ꯔꯣ
ꯅꯣꯏꯗꯦꯗ ꯑꯗꯨꯝ ꯅꯪ ꯐꯤꯒꯔ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯗꯨꯒꯤ ꯍꯪꯉꯤꯃꯤ ꯌꯥꯝ ꯐꯖꯩꯌꯦ Thank you. Edward, ꯅꯣꯏꯒꯤ washroom ꯀꯥꯏꯗ ꯂꯩꯒꯦ? ꯑꯝꯇ ꯆꯪꯉꯨꯒꯦꯕ. ꯑꯁꯤꯗꯒꯤ ꯂꯦꯐ ꯁꯥꯏꯗꯀꯤ ꯊꯣꯡꯁꯤꯟ ꯆꯣ ꯀꯥꯏꯗꯤ ꯅꯨꯄꯤꯅ ꯐꯖꯈ꯭ꯔꯦꯗ ꯑꯣꯏ ꯚꯥꯏ ꯀꯥꯔꯟ ꯇꯥꯒꯅꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤꯗꯣ ꯀꯩꯅꯣ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯏꯕꯨ ꯃꯤꯡꯒ ꯊꯥꯕ꯭ꯔꯣ ꯂꯥꯏꯕꯛꯇ ꯀꯩꯅꯣ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯐ꯭ꯔꯦꯟꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯥꯔꯟ ꯇꯥꯕ ꯌꯥꯕ꯭ꯔꯣ ꯑꯩꯗꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛꯇ ꯀꯥꯔꯟ ꯇꯥꯏ ꯅꯪꯅ ꯊꯧ ꯇꯥꯕ꯭ꯔꯣ ꯍꯣꯏ ꯎꯁꯤꯠꯇ ꯇꯧꯅꯨ ꯈꯪꯉꯦꯅ ꯀꯔꯤ ꯅꯪ ꯇꯥꯛꯀꯦ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯀꯥꯏꯅ ꯅꯥꯔꯤꯟ ꯊꯨꯗꯦꯛꯀꯅꯤ ꯉꯣ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯕꯦꯂꯥꯗꯣ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯈꯪꯉꯦꯗꯅ ꯑꯩꯅ ꯂꯧꯗ꯭ꯔꯕꯅꯤ ꯑꯩ ꯃꯨꯅꯕꯒꯤ ꯅꯨꯄꯥ ꯑꯅꯤꯒ ꯈꯟꯅꯩꯁꯤꯗꯤ. ꯁꯛ ꯐꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯂꯨꯁꯤꯕꯨ. ꯑꯩ ꯍꯥꯏꯗꯤ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯅꯨ ꯈꯪꯉꯦꯅ ꯑꯩꯒꯤ ꯄꯋꯥꯔ ꯅꯪ ꯈꯪꯗ꯭ꯔꯤ ꯈꯨꯄꯥꯛꯁꯤꯅ ꯑꯃꯨꯛꯇꯪ ꯊꯥꯔꯛꯄꯗꯅꯦ ꯈꯪꯒꯅꯤ ꯅꯪ ꯑꯩꯒꯤ ꯄꯋꯥꯔꯁꯨ ꯅꯪ ꯈꯪꯗ꯭ꯔꯤꯅꯦ Oh my god, ꯑꯩ ꯊꯣꯛꯑꯒꯦ ꯍꯧꯖꯤꯛ. ꯅꯠꯇ꯭ꯔꯕ ꯐꯨꯅꯈ꯭ꯔꯅꯤ. ꯃꯤ ꯃꯁꯛ ꯈꯪꯅ ꯆꯠꯂꯨꯀꯣ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ ꯑꯗꯨꯅꯤ ꯏꯃꯥꯟꯅꯕꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯈꯪꯉꯦꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯋꯥꯔꯦꯕ ꯇꯥꯃꯣꯆꯧ, ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯏꯌꯦ. ꯑꯩꯈꯣꯏ ꯑꯦꯗꯋꯥꯔꯗꯅ ꯄꯨꯔꯒ ꯂꯥꯛꯏꯌꯦ. ꯃꯣꯏ ꯀꯣꯂꯦꯖꯀꯤ ꯐ꯭ꯔꯦꯟꯅꯤ ꯑꯅ. ꯑꯁ ꯃꯅꯝꯗꯤꯀꯣ. ꯀꯥꯏꯗꯅꯣ ꯅꯨꯄꯤꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯇꯥꯃꯣꯆꯧ, ꯑꯦꯗꯋꯥꯔꯗꯅ ꯃꯥꯒꯤ ꯔꯨꯝ ꯌꯦꯡꯍꯟꯒꯅꯤꯅ ꯄꯨꯈꯤꯕꯅꯦ. ꯑꯗꯣ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕꯀꯣ. ꯁꯥꯊꯤꯅ ꯍꯥꯎꯔꯅꯤ ꯍꯥꯏꯕ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡ ꯂꯩꯔꯦ ꯍꯌꯦꯡꯒꯤ ꯑꯣꯏꯅ ꯇꯧꯔꯁꯤꯔꯣ ꯉꯥꯏꯈꯣ ꯇꯥꯃꯣꯆꯧ, ꯑꯗꯨ ꯌꯥꯝꯅ ꯊꯨꯖꯟꯈꯤꯅꯨ. ꯑꯦꯗꯋꯥꯔꯗꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯛꯄ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯑꯦꯗꯋꯥꯔꯗꯄꯨ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯃꯥ ꯌꯨꯝꯁꯤꯒ ꯂꯩꯍꯜꯂꯣꯏ ꯂꯥꯛꯑꯦ ꯉꯥꯏꯈꯣ ꯂꯥꯡꯒꯅꯨ. ꯐꯔꯦ ꯑꯗꯨꯗꯤ ꯆꯤꯆꯦ ꯑꯩ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ. ꯍꯣꯏ. ꯑꯗꯣ ꯁꯤꯅꯤ ꯅꯪꯒꯤ ꯑꯦꯗꯋꯥꯔꯗꯀꯤ ꯇꯥꯆꯧ ꯍꯥꯏꯕꯗꯣ. ꯑꯃꯨꯛꯀ ꯂꯥꯛꯎꯀꯣ ꯃꯅꯝ ꯅꯨꯡꯁꯤꯕꯤ ꯍꯥ ꯀꯔꯤ? ꯁꯣꯏꯔꯦ ꯃꯁꯛ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯑꯣꯀꯦ ꯕꯥꯏ. ꯉꯁꯤꯅ ꯀꯥꯏ ꯆꯠꯇꯣꯔꯤꯕ? ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯒꯥꯔꯤꯁꯤꯅ ꯄꯨꯕ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯨꯔ ꯂꯣꯏꯔꯦ Nice job. ꯐꯔꯦ ꯀꯥꯈꯠꯂꯛꯑꯒꯦ. ꯐꯖꯩꯌꯦ ꯑꯦꯗꯋꯥꯔꯗ, ꯌꯥꯝ ꯐꯖꯩꯌꯦ ꯃꯐꯝꯁꯦ. ꯐꯖꯕꯅꯦ ꯑꯩ ꯄꯤꯛꯂꯤꯉꯩꯗꯒꯤꯀꯣ ꯑꯁꯤꯒꯨꯝꯂꯕ ꯊꯥꯕꯜꯁꯦ ꯌꯦꯡꯅꯤꯡꯅ ꯂꯥꯛꯄꯅꯤ. ꯅꯪꯅꯗꯤ ꯉꯁꯤ ꯑꯩꯕꯨ ꯎꯍꯜꯂꯦ. Thank you so much. ꯊꯦꯡꯛ ꯌꯨ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯣ? ꯌꯦꯁ ꯕꯦꯂꯥ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ, ꯀꯥꯏꯗꯅꯣ ꯂꯝꯕꯣꯏ ꯈꯣꯡꯉꯤꯁꯤꯕꯣ? ꯈꯣꯡꯕ꯭ꯔꯅꯦ ꯀꯩꯅꯣ ꯇꯥꯗ꯭ꯔꯣ ꯅꯪ? ꯈꯣꯡꯉꯤꯁꯤꯗꯤ. ꯑꯣ ꯈꯣꯡ ꯃꯥꯜꯂꯦ ꯍꯜꯂꯣ ꯑꯩ ꯌꯥꯎꯗꯅ ꯅꯕꯥꯅꯤꯇ ꯅꯨꯡꯉꯥꯏ ꯌꯥꯕ꯭ꯔꯣ ꯍꯩꯃ, ꯅꯪ ꯖꯦꯀꯣꯕ ꯂꯥꯛꯀꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯁꯨ ꯍꯥꯏꯗꯦ. ꯁꯣꯔꯤ ꯑꯩ ꯈꯪꯗꯦ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯪ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯕꯣ ꯂꯥꯛꯇ꯭ꯔꯗꯤ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯔꯤꯅꯤ ꯑꯣꯀꯦ ꯗꯦꯟ ꯀꯃꯣꯟ ꯕꯗꯤ ꯍꯧꯔꯣ ꯏꯃꯥ! ꯏꯇꯥꯎꯕꯤ ꯅꯩꯔꯦ ꯉꯁꯤꯗꯤ